Bisapudi Saki Manung San Ningthoukhou Kha Kuno the Mari Kurgi Kolai Pipes in a Tamtina Hatok Piki case NIA Natraga CBI the Sinaragan Hennessy Minister and Taza Pirakre Heidi. NIA Natraga CBI the case Sinaragani Habi Wafamasi Mihat Asik Mayok the Sankiman say Asik Singna. The Minister Unabata, the Minister Tazaba Pirakibani Heidi. JSC Musingadona, the Minister Unaba. Chief Minister na Atu Matam Ningthoukhou Kha Kuno the Labor Central forcing Loktokton instead forcing the Mahut Silagani. Haina su thaja firakre hairi se minister ga unaru ba matung se esi bhut arke tombishna na paumi singa unabata se minister na thaja pirakli ba sigi matungina laiki da ba mi mari ga haksang nasi postmortem torgani adupu se minister na pirakli ba thaja ba singa si thabak da oin onthok ri phawbadi asi ba sang lokhiroi loinana ki lalho ba singa satnari ba su suspension of operation atu matam da lauthokadabni haiki nakala maramda se minister na laiki da ba manungi mioi sinda langa ke thapa pipa scheduled tribe list ki kuki sing lauthok hai na sing wakum te ayaw memorandum amasu JC ki maikhet ki pusinam ki hairi Aduga thuba matamda kuki narco terrorist singda India government ga janaraga thamliba chu che lokthokpiu chu sigi makhada makoina chu leibani na koi central force singna nomai kapangam dabani haibu afa mayam am laiki maduna hariba koi case asi su athuba da NIA amadi CBI da athuba matamda sinabiraga akanba asengba parmala kaino thabaga do onthokpira o haibagi wafam se ontokani haibagi toidan tawgani haibagi wafam da su thambira i koi memorandum da palliba wafam singa amata chistadana hariba posi thabak to onthokrakani haibagi thajabadu pirakpanina akoina masa su kallingai janabadi yanadri aduna postmortem di to hogdragadi patlapumaga namthira kanda postmortem tawbudo kaya su khudung saroi haina khanjara kanda akoi postmortem tawraga dum thamhobuna phabra haibadu khanjaraga akoi janajarakpani